Videosi loifau Yengbiyu maramdi loisilakpadani kok thugairakadoriba. June tang ahum 1982 nungthil pung aniga minute manga. Henthoi hariba angangsigi maramda kabuk sabuk khangnaba hori. Adubu henthoi masagi hakchang leitri brain pandri mirole mirondri yengnava pregnancy test kita mami singpata taba supnai angang ma chaikai matek amakhak oiri. January tarik kunithoi 1983 doctor na angang sin nupi ni harapudagi henthoi haiba mingse tholasiko hainaraga mamampa na mingse tholakibani. Tha ahungi matungda henthoi screen gi wangmada haidi asengmada ure. Imphal da leiba thoina maming chattaba hospital amagi chabupham kadagi henthoi taibang phaurakibani. Henthoi mana leridu kadaidano ma kanano karim khangdri ningsingba mi tadriba gyan loksing matit ama chendriba sungi inadriba ahangba chabang gumli henthoi. June tarik nipan 1988 henthoi mapunsigi ahan boina ma kanagumba magi friend maruf ama haibadu oire. Kamaina oire iba yumthang namdai nupi msa ibelaina henthoi nang tamthibu chi haiba film du yengaba ana hangapuda mane yengsu yengdana a yengi haina khumjinbadagi mabani tindarakibani. Yengdri haina khummagadi masiam yengan khanganda boina laukrani haina pikliba magi wakhalna khanba hauki. March tarik mapan 1991 mapunsigi ahan boina henthoi mina nokrem haikrem narakpa mina pakte hairakpagi thamoi shokpadu ma ahan boina phaure. School gi function namadama jagoi shabane maduda moi shatri kharana fak noksilakpani aduga moi maraktagi aman hairakhi nang jagoi khusadu paktebu nimitsidagi henthoi ma jahi kyamu jagoi shakidre. October tarik taramari 1994 mapunsigi ahan boina henthoi irangi raga ma phorki. Sam thadokandaba mana nongma sam thadoge school karubada nupa mana nangdi sam punbadai sam thadokpani na phajaye hairakpudagi. Nimisdagi henthoi ma masanadi ponytail da punbani hena pamjaragasu ma pak punkidre ayama matamda thadokre. August tang 13 1997 mapunsida ahan boina henthoi kaina michap haibdu ma masak khangle magi ahanba boyfriend bobiga kaina budai. June tarik kunmapan 2005 henthoi mapunsigi ahan boina ma thabak kabun bini media company magi financial analyst oina ma thabak tawrabani. Adubo mana tawri thabaksi ma masana pamna tawkibadi oide mapabungna pamanbagi khalaga ma tawkibani. Lekai mamangda ma thabak amdi tawri thokpasu pamkibani haibasimasu thechinbadum yai. Tasingna makidi si thabak sti mangonda yemauna boy oyoina boy thoklibani. June tarik kunmanga 2012 henthoi gi lohongba numini. Tarilak soboina khangarakpa magi boyfriend James kani lohnglisi. Nupasi mani yam pamuba nusirbu kesu leite chahi henkidore haina mamana takmanbadagi poloi kundogi thabuksi yorakibani. October tarik tara 2016 henthoi mapunsida ahan moina mama moibagi asengba ithel sing phaurare marun thorakpada ngairiba machanupi Katina mama haina korokpa tarubdagi. December tarik nipan 2019 henthoi ma promotion kare boss oire. Adubu masana pamna torkiba thabakti natabni ne henthoi mathamoi thumna penba dudi ngasisu poktri. Adum oinamok sinpham asigi maramgi kairule kaina miyamna mabu punsida mai paklabi nupi amoina khanari basdi ma masana su pamli sigisu mathakta magi zarol surol na mabu aikhoi bongna khoigi si thambirami aikhoi bokti si oina mi kaidana mabu phidam ningai oina sona hobi badasu ma pamli. Masdagi henthoi sel tanba amati magi thabakta focus toringai tanglaba magi punsina fangliba tanglaba matam madudi yam hauzilam lamale. July tarik 12 2035 haukraba matamgi thaudoksing
mitmangda mari kapthorakadore kari maramgi test results singduda munna yengaga doctor duna hairi I'm sorry adom khajik thingman khre adom cystic fibrosis haina khamnab laina du leire taibangsta dongi matam chahi ama makhai dagi hena leiraroi I'm so sorry matam asum hozilai henthoi karimtada na chungaptaba karimtada thausaraktabu chang asum wangkhalakli magi phamungi akoibada anaba hangbalakpa mine kri inana phamlagaso phawriba naitum tarakpe ithil adudi ahoina dum saphu asum kansilakli sigani kapthoktuna hingloriba matam kharado mina kari khankhini mina madi madik chabini wata padabini haina hanba khana hanba dune hena masagi aningmadagi lusilhanna hinglore khanna tamthiba ningamdabe ithak ama thengna karakli chahi amaga tha anigi matung henthoi sire marimata maruma pangsing magi aroib mathong mangam pangthokpa yaubulai moi kharana hai lemna hek mangida mabuk mapau phaba honaba kanba mini madi marimata thokpa matai manaw amanamu lona chiron tonglei yam pharamni yumlo narak khangdongni noi March tarik manga 2051 taibangda sakhangna hodrabsu henthoi masunupa amadi leire machanpa yaimana makuta photo album ama pairaga magi ahanma phangjaba machanpa Tylerda hairami tu yengo sije nangi bobokni haimta haijiludana yang na Tylerna hai bobok kauba phawloi phatri makhut machaduna mathangi photo da phakturapana hankhre December tarik 2107 henthoi taibungda tasingna thingna hoba misak amana arui boina mabu ningsinglakli misak adudi atai kana sunate magi machanupi hojikti hanurabi keti ni ngasi se keti siban numit siramdai mitkupsta mamabu mitkup amatang ningsinga ambane asumna keti na nongga khiwa se galoinana henthoi gi asengba memory su malim prithvi gi leimaistagi puduna chatkre keti gi pukning wakhalga punna tumina khre asumna ngasidi henthoi ga haktheng na una hobo khangna hobo mi mata malim makoi pungste hingdre April tarik ani 2372 nungthil pung manga makhai khwaidagi aroi boina kanagum mana henthoi gi wakhal khalai asuk kuiraba matungsta kamdongna magi surul suthangsingna mapa mapugi khonguliklam thiganing asu haiduna ancestry company amagi data server amada henthoi gi photos amadi magi information khara yauduna leramli companies da thabak toba maiwang kauba pakhang macha amana magi boss ki yathang matungina liman madagi sizna khidraba chahi chani helaba ariba data sing kaktalagi haina mana folder amada changnubuda mi chabun namagi profiles thorakhi profile chabun asigi manungda henthoi su yaurami delete button namdringai profile chabun asda yengaga maiwang na khalami moisi kana bo iram gawa moisi kamai kadi hingam jano sum chingtharakpada henthoi gi profile mapada ngak palli nokfet tawriba henthoi gi photo du ubuda maiwang na khalli masi mi dum pharam dong male ado mai minoxdi mapunchi chupa practice tora nolupadi mangum tawine adai maiwang atopa profile amadamu click tawkhre pungkhai amagi manungda server du mapung phana kakthakre matam chupagi delete thaba button dugi khunama mukta henthoi gi mari mukhom khudimak sitnana matam chupagi mangkhre numitchigi numidang tumamdaida maiwang na khanki ngasai misingdo matam mamadadi moisi kanamtana moigi wakal sungan khanbira aroi haibasi moina hingi kanda khalakhiba kati yauna khiba zala asumna mafatang hak khalamaga maiwang isi sina dum thakhi